LPG gas consumer singna chakthong gas asi matau karamna sijinagadage amadi khudong thigadabadagi matau karamna checksin thorang sing lokhatkadage haibagi matangda ngasi Thobal district ki manung chanba Wangbal mayai lekai laikolda awareness cum training program ama pangthokre how to use and how to take care LPG gas haiba pandamda Ningol Khudol village level federation Wangbal na all gas care agency Manipur state ka khutsamnaduna pangthokiba awareness program aduda all gas care agency Manipur state ki manager Sagosem Joy Prakash agency ki field assistant su oiriba artist Happy Rajan amadi miyoi kayana saruk yaki awareness program houdringai mangoinana sumang lilagi artist Happy Rajena miyambu nokhanduna pukning sumatkibaga loinana chakthong gas tagi tholakpa maihau langpok singdagi matau karam nangak thokadagi haibagi matangda AGC ki state manager SS Joy Prakash na sugai na takpi tambiki awareness asibu siliba Ningol Khudol VLF amadi laikai miyam nasu ngasigi yamna maru oiraba program asigidamak AGC ki staff sing amadi miyambu thagatpa phongdoki nakal amaromda awareness cum training program asi Imphal district ki manung chanba tumukhong dasu youth social organization amadi apunba maira paibi tumukhong na sinduna ngarang pangthokre hairi Ibagi sima udi paisa hura le na mara musi ko saksa hajana thokra ai na thina na jugo nang kali paisa hura le thina na ai ni ma ni paisa lo ki kadai de ni paisa ki siti de supai lo ni ha ga na sau di bi nu phe lo ga ni ima na ni si gur ga ma ni tha mo ji pu ga ni vai mo tu ga ja ni sa na ai wo da sa le ni ma